थोकलिबा इरांग asi loisinaba honabada hauji hostage oina leiriba khudingmak tek takaidana thadorakpagi tangai fadaba lei haina Amnesty International na phongdorakli hiramasiga mari lainana Amnesty International India gi chair of board Akar Patel na hai nakal anima ki micham phajinduna thambada chenariba khudingmakna micham singadu athuba matamda thadok pirau phurup masel gi marakta natraga political gi oiba unkhatnabada micham miyamda kaidawnungda target tawroidabani amadi mipha mipun chatharoidabani Phajinduna thamkriba victim singadu gi imung manungna victim singadu karamba mafamda amadi kamdauna leiribagi haiba khangjabagi haklei Mari lainaba authority na matik chaba khongthang laukhatuna phajin kriba singadu tekta kaidana thadok hanaba honagadabani Micham phaba haibasi international law na yadaba thong amani thengkhang kayarak micham miyam phajinduna thamliba se authority matik chadabadagini hairidabagi maram leite Authority nasu rule of law ngak na victim singa sida chumba while fanghanduna victim singa sige hak manghal loidabani hainasu mahakna makata na phongdoki